Jirbang Highway lambi tingbagi khongjang ama loikibada ngairingai economic blockade ke khongjang ama amuk August 12 gi ahing nongyai dege hauragani haina lauthokre Manipur Human Rights Commission ki chairperson Justice Palen Vikas Sahana ngasi churachan photo chatuna mafam aduki pibam yengsin khrei maitai thengra lekai gi mafam sing lam khopsin basing degi ngathokna ba khazil laga thamna ba pakta kiram khrei amadi Kalinagar ma Vengalaiba Mar Singh Mayum Thadokuna Chaturaba Matung ngasi District Administration ge mityang makhada Lanjena Ruba Singh masa masa ge mayumda hanjilakpa yanaba yengsin khrei Kurumjari ISCOM News ki Manipuri pau miyang tapiri bupumna makputaram noksari haujik mapung oiba pau pizari National Highway number 37 Imphal Jiribam lambi gi sarukta lairiba None district ke Tabam village gi miyamna khul asigi irang tural mathakta sariba 4-lane RCC bridge asina maram oiraga khul asigi lambi sing sokhaliba asi chemjinnaba thamlakpabu yaningdaba semjindana thamlakpabu yaningdaba phongdoktuna lagliba August kulhumdagi ahing nongyai economic blockade ki khongjang changsilagani hana lauthokhrei Tabam village authority None na thadorakpa cherol amada Sokalaba Kunja Singhe, Maikai dege Kul Asiki Lambi Singh, Semjin Biyu Haiduna, Government Amade, NHIDCL ki Maikai da Kayarak Hanna, Haijabalai Kray, Haija Krabasing Aduge, Manungda Thong Asis Harakpada, Sokalaba Kunja Singhe Lamge, Compensation Pitokpa, Tobam Village Ka Amade, Ate Mafam Singh of Honga Bayaba, in the village road Ama Sembiba, Kul Asigi Sanabung Ama Semgat Biba, Haibene Singba, Chato of Demand Singh Yauri. Hariba demand sing asi August 22 pawbage manungda pinanaba NSIDCL Regional Office Imphal ge Executive Director da ultimatum ama pisin khrei karigumba hariba demand sing asi thabakta onthorak trabade August kulhumdoi ge ahing nongyai dege highway asida economic blockade ki khongjang sanction bahoragani haidi blockade asigi manungda maru aina gari makhal khudingmak maru aina NSIDCL ge pochai puthok pusin tawriba gari sing chatpa yaroi haidi Amarumda National Highway number 37 Madi Tongjai Marilda Rongmai Naga Council Manipur Nata Felung Radian RNCM NTL na Satharakiba Matam Kaptaba Lambi Tingbagi Kongjang Adungarang Manipur Chief Minister ga Yanaba Purakpadagi Matam Kharagi Oina Handokhrei Ngarang Numidang Pung Mapan Makhai Taba Matamda RNCM NTL Chiefs Association Siru Kharam Amadi RN SOM ge mihut kangbuga wari sanaba aduda nakal anida yanaba ama lakhibadagi hairiba lambi thingbagi khongjang asi matam khara handokpa haina lepna khi panbayai RNCM NTL na kangpokpi amadi Surachanpur district ke Singkhong Singya Singda Kundariba Naga Tribe Sing Asige Administrative ki thabakta khudong sananaba None district ta ohenbiyo haba demanda matam kaktaba lambi thingbagi khongjang asi tha sige tara Nepal ge ahing nongyai dege changsilak ba haukhibani Manipur Human Rights Commission ki chairperson Justice Utpalan Vikas Sahana ngasi Surachanpur district headquarters ta chatkibaga loinana Mamang Sahigi Methadage, Haurakhiba, Kanglupki, Iranga, Akai Atoi Tokraba, Maitei Singna, Lainaramba, Tengra, Maitei Legagi Pibam Suyang Sin Kray, Banbayai, Mamang Sahigi August Contrada, Justice Saha Masamagna, Mafam Asimakta the Satuna, Yang Silobasule Krabani, Mafam Asidele Ramba, Structure Sing, Loina Tugaiduna, Atimba, Lampak Amagum, Laidam Ki, Hairiba, Mamang Sahiki Kongsat Aduda, Justice Sahana, District Administration da, Mafam Asibo, Lanjena Kiba, IDP Sing Aduna, Amuk Halak Laga, Laibayanaba, Ngak Senduna Tamnaba, Kanghalambalai Krabani, Nasige Kongsat Aduda, Chairperson Masana, District Administration Ge, Miyoi Sinda, Maitegi Colony Asi, Mina, Lausin Kidanaba, Kazilaga Tamnaba Sohaiki, Madugi Bakumda, District Administration Ge Maikai Dege Official Amana, Mafam Asi, Kazindana Haiba Sida,
हिल काउंसिल के मियोई सिंगा अमुक्ता तानखिगे हाइना पाखोम पिरखि हाइरि तुंगदा जस्टिस सागी टीम अदुना डेप्यूटी कमिश्नर चुराचंदपुर के ऑफिस ता मफम अदुगे डिस्ट्रिक्ट एडमिनिस्ट्रेशन के ऑफिशियल सिंग डिस्ट्रिक्ट पुलिस अमदी सिविल सोसाइटी ऑर्गेनाइजेशन सिंगे मिहुत सिंग यावना मिफम मसु पांगथोकी मिफम अदुदा चुराचंदपुर मेडिकल कॉलेज दा हौजिक वालिबा ओजा सिंगी मतंगदा वारी सानखी ngasiगे खोंगसत अदुदा IGP जोन 2 निशित कुमार उजलसु सरुक याखी मणिपुर स्टेट असिदा थोकलिबा लान असिदा मरम ओइरगा फुरुप सिंगी मरक्ता थोअनिंगदबा थौदोकना मरम ओइदुना जिरिबाम डिस्ट्रिक्ट असिदासु लान थोकतुना मयुम मकै कया थादोक्तुना चेनखिबा मियोइसिंग मसा मसागी युमदा हंजिलना रखरे मसिगी मनुंगसना कालिनगा मारवेंगदा लेबा मारसिंग मयुम थादोक्तुना चलुरबा मतुंग ngasi अकनबा सिक्योरिटी के चक्सल थौरांग मखादा जिरिबामदा लाक्तुना यंगसिलमले ngasi अयुक पुमा पंताबा मतमदा जिरिबामदा लाक्लबा मतुंग पुंग अनिमुक जिरिबामदा लेरमलबा तुंगदा अयुकी पुंग 13 खर हेनबा अदुवाइदा अमुक कासार मारखोइलैंड रोमदा हनखी ऑल जिरिबाम ट्राइबल यूनियन AJTU की प्रेसिडेंट ओरिबा रेमकुंग मारन लुचिंगदुना लाखिबा टीम अदुदा पुन्ना मियोय 19 की मनुंगदा नुपी 19 नुपा मंगा लोइना रखी ngasi लाक्लंबा मार कम्युनिटी सिंग अदु सोइदा ngamdana बाहायदुना जिरिबाम पुलिस की सीनियर SP M प्रदीप सिंह IPS SDPOT इनाउ सिंह अमदी OC सगपम इबोतंबी सिंह अमदी पुलिस पर्सनल सिंह अमदी CRPF के पर्सनल सिंगना ngak senduna masa masagi mayumda yangsilhan ki hairi असम राइफल्स की डायरेक्टर जनरल लेफ्टिनेंट जनरल विकास लाखेरागा चीफ मिनिस्टर एन बीरेनगा ngरang मा के ऑफिशियल सेक्रेटरीट उनदुना मणिपुर मियाम की दमाग असम राइफल्स न पाइखतलिबा थबक थौरम सिंगी मतंगदा खननैना ख्रै मेजर जनरल राबरूप सिंह IGAR साउथ याउना चीफ मिनिस्टर एन बीरेन का उनखिबा अदुदा चीफ मिनिस्टर एन बीरेन असम राइफल्स दा मणिपुर की लॉ एंड ऑर्डर ngakna thamnaba hotnariba amadi इंडिया की मियाम की पुंसी अमसुंग लंथोंग ngakpibagi damak thagatba phongdokhi nakalamaramda ngarang anganbada DGAR लेफ्टिनेंट जनरल विकास लाखेराना मंत्री पुखरी दलेबा हेडक्वार्टर्स IGAR साउथ तजुजतुना मेजर जनरल राबरूप सिंह IGAR का मणिपुर की हौजिक ओरिबा ngakсel की मतंगदा वा खनखि हाइरि मणिपुर दा हंदक नोंग मरंग काइना सुरखिबना लोकताक पाट की इमाई का हेना वांखलखिबगा लोइनना मरु ओइबा तुरेल सिंगी इमाई सु वांखलक्तुना मफम कयादा इसिंग इचाउगी अवाबा मायोकनरखिबा याउना का हेना अकीबा फंगना इचाउ थोलकपा याबगी अकीबा मियामना लेनरंबा अदु इथाई वरेस के गेट मंगामक हांगदोख्रे NSPC की मखादा लेरिबा इथाई वरेस की ऑफिशियल अमना फोंगदोरकपगी मतुंग इना इथाई डैम के ऑपरेटर ना इथाई वरेस की गेट मंगा लेबगी मनुंगदा हानदगी गेट नंबर 2 3 अमदी 4 गेट अहुम असी हानदगी मीटर मंगा चिंखतुना इसिंग थादोक्तुना लाख्रबगे मतुंगदा अनंग नुमिदांग पुंग 9 मखाई ताबदगे गेट मंगामक लोइना हांगदोकले हाइरि इथाई डैम गे गेट मंगामक लोइना हांगदोकलिबा असिदा इसिंग इमाइगी हौजिक लेरिबा फिबम असी बैरेज असिगी अपस्ट्रीम दा मीटर 768 दशमिक तरुक नि अदुगा डाउनस्ट्रीम दना मीटर 768 दशमिक मंगा सिनो दा लेरे हाइरि स्टेट असिदा होखिबा निमित खरनी असिदा नोंग लेप्तना चुबना मरम ओइरगा थौबाल डिस्ट्रिक्ट के हैरोक एसी के मनुंग जना लेरिबा लांगमई थेट खुंगंगी अकोइबदा लेरिबा लौबुक अमदी ngaगी फार्म कया इसिंगना थुमजिन खरे हाइरि चौराकना लौ परि तरारोमदी इसिंगी इमाइना थुमजिन खिबना लौ पामेन अमदी पुंगहुन तौदुना थाखिबा लौसिंग अदु लोइना सिरगनी मसिना मरम ओइरगा लौसिंग असिबो पांजरिबा लौमी सिंगदी मकोकता खुट हापा हाइबदु ओइरे हाइरि खुंगंग असिदा लेरिबा मियोय अयामना लौदगी थोकलिबा फौसिंग अदु ताइथोकलगा फंगलकपा सनफम खरा अदुना युमगे अवाट अपा मेनखतनबदा नतना मसा मसुसिंगे माहिमसिंग तमनबगे लंबिसु ओइजरिबनी असिगी सुमतक्ता लौमीसिंगना पानरिबा लौ अयामबा लौपुने सालगा उबा लौ ओइबना लौसाल तमदबसु यारोइदौरिबनी हाइना लौमीसिंग मिपाइनरे हाइरि मरमदुना डिपार्टमेंट के मरी लेनबा अथॉरिटी सिंगना लौमीसिंगी याइफनबगी दमक बियंग संगबिदुना पाइखतपा याबा थबकसिंग पाइखतपिनबा खुंगंग असिगी मियामना पुकनिंग सिंग सिलकले पनबयाबदे इसिंग इचाव सिना मरम ओइरगा खुंगंग असिगे युम इंखोल अयामबसु थुमजिल्लबने
46 Assam Rifles na akaknaba pao ama pirakpadagi OC CDO kaksing na lusingba CDO unit amana Waikong Police Station na konba forum pantha area da thiba humbagi thabak chatabada khulai kaya phagat pangam khrei 126 BSF Battalion Colony amadi 46 Assam Rifles ki kolam yauna ngasi ayok pung mga makai tabadagi hauraga ayok ki pung taret makai fawba chathakiba thiba humba aduda recover tawkhiba khulai sing adudi registration number yaudaba 51 mm mota ama 368C hand grenade Indian made mari baofeng wakitoki with charger ama single barrel country mat ani carbine country mat ama revolver country mat ama 5.56 mm rounds marfumari shotgun cartridge ni fu lathot bomb ani test smoke cell taret wood forcing cell ani amadi rubber bullet amani Waikong police station da case samalakhat khrahiri Imphal West ki manung zanba gari awang tidim rota Tidim rota laiba Modern English High School amadi ISSD Academy ani ki marakta ngasi ayupun pan makhai taba matamda sakang daba singna khabar amagi mathakta nupi ki bag ama thamlam lei bag ase school ge angang sing thilak bamyoi singna thengnarak padagi police ta pau pikhi police laklaga bag adu check tobada mi painingai oiba polam di yawramdre adubu nupi gi firol sing yawram ki hairi panbeya badi matam kharagi mamangda Modern English School gi mafam khara bas amadi atai polam kaya masak khangdabana mai thabagi thokdok sulai khrabani Imphal East District Lamlai Kendra ge manungjanna leiriba nongdam mayai lekai dagi sakolsam nawang kidney animak fail oirakpadagi lekai miyamna donation chatuna layengna bokhonariba asida Lamlai Kendra ge takhelda leiriba LBS Industry Brick Proprietor Bobby Lesang Themna lupa lising taragi mateng panglakhre Hokiba sahi ahumlom asi masagi kidney animak fail oibedagi transplant tawnaba doctor na poktak pirak labasu layengna bagi paisa leitabana sanglaba matam asi doctor na pirak hidak langthat chaba amadi dialysis tawduna lakhibani matam kaya asi doctor na hidak langthat pizaduna laklabasu hojik kidney gi phibam soksilakpana transplant tawdaba yadabagi phibam lakpadagi ngarang porumpata lebe Jenims Hospital de admit tawkhre hojik kidney transplant tawba asida lenga ge health card ge asangba paisa khara kaksinarabasu awat percent pham amadi mathau taba oina khutta lupalak ahumari rom thorang tawnaba doctor singna khangalak de hairi Sagolsem Nawangi Loinabi Anitana Mahaki Chahi Taramathui amadi taret khakta ngairiba machanupa ani amadi yum asibu nungsibiduna LBS Industry Brick Proprietor Bobby Lesang Thimna mateng pangbirakpabu thagatpa phongdokpaga loinana lebak miyam angamba mateng pangbinabasu appeal tawrak lei Manipur gi oina ngasi August kunmathoi amadi hayang kunithoi da Chandel Churachandpur amadi Fairjol da akhak arau yauna nongsugani hana weather report amana hairi report asigi matung ina hayang August kunithoi dana Kangpokpi Imphal West Imphal East Kamjong Bisnupur Thaubal Kakching amadi Tengnopon lachingba mafam singda akhak arau yauna nongkana sugani hairi nakalamaramda Manipur yauna awang nongpoki mafam singda lakadori ba niminini asida nongyamna kana sugani haina India Meteorological Department IMD ne report tawri IMD na Assam Meghalaya Nagaland Manipur Mizoram amadi Tripura da lakadoriba nimit nini asida kanma maongda nongtagani hairi Hoji pawgi marak thana tenba break matang lawjari Khanghanjaba ISCOM Media Private Limited ki local cable operator LCO oibiriba singi mafamda karigumba khara khanghanjari madudi lagliba August kunga mathoi dagi August kunga humdoi gi ayuk ki pung mapan taba phawba ISCOM Media gi service provider ama oiriba NXT gi subscriber management system da chaun ahongba ma puraknaba upgrade tawgadori ba asi maruaina LCO website portal amadi NXT apps ta chu ahongba lakadaba maramna haijariba matam asigi manungda recharge tawba amadi renewal tawba yaroidaba namaram oiraga ISCOM Media gi LCO amadi adom gi customer singna adom gi recharge na chingba August kunga mathoi gi mangda haibadi August kun gi ahing nugai phawgi mamangda sukchoi choidana tawi honaba khanganjari kariguba hairiba matam asigi mamangda tawhodrabadi adom gi TV screen singda error 5 tharakpagi awaba mayok nagani maramasina amuka hanasu khanganjari madudi
August kun phawbagi manungda recharge tawbihonaba khanganjari khangan Amukana taram noksari makata pauda PWD ge santhang makada nambol SG manung sanma utlau makha phawduna chiliba merakhong turel ge mathakta nauna saba RCC ki thong ama Manipur Lengak Education Law and Legislative Affairs Minister Thongnaujam Basanta Kumarna ngasi sangaduna praja miyam da khusna khrei madugi tungda thong duga thangnabada ingkum jalising ani taranipalda ex Union Minister Padmasri Thongnaujam Zawbana hana saramba RCC ki thong amaso renovation amuk tawraba matungda thong adusu minister na miyam da amuk sangaduna khusna ki Sangabagi Tauramda Hanagi Union Minister Padmasri Awadi Thongnaujam Zawba ZEO Bisnupur Amadi PWD official kaya saruk yaki thong Sangabaga Mari Lenana Minister TS Basanta Kumarna Phongdoki Bada Zakot Pahaibasida Lambi Thong Phaba Changbana Manipur Minister N Birana Luchingbalenga Asina Lambi Thong Phagatnaba Thaurang kaya Lokhalakpagi sarukama oina thong asi sabani Loinana thong amana renovation tawbani Lambi su matamga chanana semgat pahaure hairaduna khungang manungge Lairak amaga phaunaba lambi sing double lane cemented road oina samgatnaba su hanagani haiki road amasung bridge si akoi sample lamo oina akoina yenglaga akoi lakadoriba chahi manga taruk sida nambul kendra gi oina akoi gi leiriba main MDR ODR road sing se akoi yarima khe akoi smain tawdana double lane Ondana adagi thong lambi thong je phajana akhoi main road sing se Paring naina zathariba mass plantation drive ek per ma ke naam gi manung sana Jiribam dasu Manipur State Rural Livelihood Mission MSRLM BMMU Jiribam na ngaklo piraba nongpok nganbi village level federation Kuning The Kamaranga Hillghat amasong nongsuk ngakpi Jiri Women CLF na Kamaranga ge Lesem Club ta usara kaya thakre masigalonena self help group SSG tarage member khudingmakki yumthong khudingda uthaduna leibak sina thamliba pandam usara crore samanifu lakliba chahi lising ani kunmanga ge March ta phawada thaba ngamnaba ohenbada khudingmak Kuning The Kamaranga da leiriba SSG member singsu saruk yaki ngasi kamangha gi manung da leiriba nongpok ngambi belapki SSG singna ultra thabagi program pangthok liba asi MSRLM gi licing makha da pangthok chabani aduga suk ngakpi belap ki SLF ki makha da pangthok chaba program ni thagadaiba ultra pambi asi crore samanga nifu Tajagadoribani Usara Tajariba asi akoi Malem yoiba imagi mingda Tajabani aduna akoi gi mai akoi su Usara Thaba sida akoi gi akoi mayam su saruk yajari District ki manungzana laiba palace compound da aron ba khujin thorang haiba lairik phongbagi thoram ama pangthokre thoram adu Ponga Heritage amadi Manipur Sahitya Parishad Meghalaya ga khusamnaraga pangthokpani hairi lairik phongba aduda hojik Rajya Sabha gi Member of Parliament oiriba ining thau laisemba chana jawbana chief guest amadi guest honoraina sanasam ongbi Professor Boina Kharubon amasung President na Professor Rajen Toijambana oiki lairik asi Monis Ningthaujamna iba amadi phongbani Lila adi kaya ni ako na pinging ay degi adong bi ticket jit hangalgi lila si yeng na 1981 war si yeng luxury ada ay gi lyric sida kitang different boy ba hire kana masida ni actually Zubras ticket jit ka CSI high profile British officer amaga matamdu da Commissioner of Assam su ba James Wallace Quinton ka Losing the Ganoda Simba Tanagi was Masigi Ayamba Oina Aina lyrics the focus the The Northern Students Club Kundrakpamge founder member Oiramba Ahal Ibongo Thongram Babu Singna Salibetha Asige
tarukta Thawangi Taramathuini Panba Irai Nimita Taibang Sinthaloi Mapugi Kuya Tan Kibagi Awaba Fongdokre Club Asigi members sing Nangarang Numidang Pung Tare Taba Matamda Club Asigi Sanglenda Awaba Pongbagi Mifam Pangtoktuna Minute Amatimina Leptuna Laikhidrabagi Thawaina Mapugi Lekol the Ingna Signal Layrunaba Thawni Ki Nagaland gi Taratalak Suba Jizame Assembly Constituency the Lairiba Potes Road Zabame Lambige Pibam Southern Lairiba Asibo National People's Party na Kudakta Simzin Binanaba Lengagi Pugning Sing Sin Kray Manipur Amadi Nagaland Samnahaliba Lambi Asina Tongan Tonganba Kungang Kayagi Lifeline Oiribani Sahi Kayadage Lengakna Hanna Yang Bidabana Maram Oiraga Haujik Oiriba Lambigi Pibam Asina Kunja Sigbo Ninghan Nahale Haidi Kumjali Singani Kunmathoida Lengakna Hanna Yang Laktabadagi My Road My Future Habitimda Fag District Razabe Area Ge Naha Singna Hotnaduna Lambi Asi Ngamjabi Thaduna Semjinaba Honakibani Haiba Lambi Asi Haujiksu Pibam Kaina Lebana Zathok Sasinda Kudong Sadaba Mayoknari Masina Lau Singuba Ngakselgi Tabakta Apan Bapiri Lengakna Zabamebo Vegetable Village Amadi Supumebo Ground Apple Village ni Haina Lauktokrabasu Lambigi Pibam Asida Mapanda Pot Hadokpa Ngamdabadaki Senate Londa Sauna Zaithing Piri Razevagi Miam Amadi NPP na Miamna Kangbagi Pangal Loidringaida Lambi Asi Semjinaba Nagaland Lengakta Appeal Torakle Loisilak pada maru iba pau amok Imphal Jiribam Highway da lambi thing ke khongjang ama loi ki badang ngai ringai economic blockade ke khongjang ama mo August kulum da ge hingnong yai de ge hauragane hana lauk thok khrai Manipur Human Rights Commission ki Chairperson Justice Palende Vikas Sahana ngasi Surachanpur da chatuna mafam adugi phibam singyang sin khrei maitai thengra lekai gi mafam sing lam khopsin basing da ge ngak thokna ba khazil laga thamna ba pakta piram khrei amdi Kalinaga ma vengdalai ba mar sing mayam thadokna chaluraba matung asi district administration ge mityang makhada lanjel lu basing masa masa ge mayumda hanjilakpa yana ba yang sin khrei Haujuk Pabugi Onadi, ISCOM News ki Manipuri Pau, Matang Asida Losinjari, Matangi News Bulletin Midang Pung Nipal Taba Matamda, Prime Time English News Among Pangbigani.